hayeng Cocomi silakanda akhoi Kumalampakta miyamgi oiba mifam ama pangthoknanaba tharong tawriba sida lamdam asida leiriba tongan school college university da tambiriba mahariba mifam asida saruk yabiu loinana ahanma maktada lakpiriba press media gi isanau khudimok po ikai khunu cheri aigi ming Sukham Vidyananda Cocomi students front gi convener oina lejabani akhoi ngasi pangthok cheriba press media si hayeng akhoi pangthokadoriba akhoi gi Manipur gi hojik thokliba crisis asigi se ani mapung pharakpagi adugumba sigi mai leinana akhoi miyamgi oiba mifam ama hayeng Kumalampakta pangthokadoriba sigi mai leinana akhoi pangthokchaba adugumba mifam amani masigi pawda mai thamjari akhoi hौखिबा चाही 2023 की मेगी अहुमदगी एस्केलेट तौरखिबा अखोगी सिन कुकी नार्को टेररिस्टसिंगना अखोई येलुमी फुरुपसिंग मथक्ता अदुगुम्बा यामना मखोगी तोंगानबा एजेंडा अमगा लोइनना सथरखिबा अदुगुम्बा मखोगी लान असिना मरम कांदा ngasi येलुमी मियाम खमथेंगना वाबा फेमा मखक्ता मायोंगरी मसिना मरम ओरकांदा मिचम मियाम मखक अखोई तवाई थाखिबगा लोइनना अखोई तोंगान तोंगा मियोय क्या रिलीफ कैम्प दा संगफम लौरकांदा इसागी लमदमसिदा अखोई लांजेनदुना लेली असिगुम्बा फेमसिदा अखोईगी मियामगी ngapi senbigani haina akoina thajaba thamnaruba akoigi India lengaknasu ngasi phawba positive oiba thabak amata ngasi phawba paikatpa bagi mami udri ahoina dum haiba kuki terrorist ngasida hena mating pangsanba manba thong kayama miyamne hena thengnari bidani asuguma femasida Manipur gi lebiriba akoigi mijam miyam yelomi purup singa se ngamkhai leitana akoi awaба gi tangka adu no no mi fem hena sokchalakli haibidani maramna oiriba femasida akoi ngasi esi akoi sahi hayeng me gi tang ahum sida akoi asigumnaba kuki narco terrorist na yelomi purup singa sathar kiba aduguma lana sigi sahi ani mapung pharba se asi pharak lo si phawde ne lengang ngasi phawde yamna micham miyam gi punsi kannana bagi damakta aduga relief camp da leiba micham miyam singa se mai masagi mayum mai ke hanjana na hotna bagi chapchaba thoksu thorang amata ngasi phawba miyamna thajaba yaba mo amata paikat tabasina maram kanda ngasi di yelomi purup mayam koi punsal lakanda mase chapchana koi thengna bagi matam oire aduna koi kari hojik sahi ani mapung phara si phawda india lengang na koi ge damakta kari tawri bagi aduga hoji phaw tawdi sina maram kanda akoi miyam ge chapcha warik mama lawjana na bagi wakhalonda hayeng Cocomi silakanda akoi Kumalampakta miyam gi oiba mifam ama pangthoknanaba tharong tawriba sida Cocomi students front gi maikai degi sumadu mapung phana saruk yana na khona jabaga loinana lamdam asida leiriba tongan school college university da tambiriba aduga nursing institution da lebiriba tongan makhal gi institution da lebiriba mahiru sing punna mahariba mifam asida saruk yabiu loinana mifam asida saruk yabibu loinana hariba miyam gi mifam asi mapung phana matamda isa isa gi chilba matam kya kaitokbidana hariba miyam gi warep lobu matamda isa gi oiba adugumba thawjang adu lawminasi haidara mai leina khudimagi mafamda Cocomi student front gi maikai degi nolumna ningsingjari